Paushedi Jumpop Maroi Pau Kharab de Toukhre, Sinmi Singnaba Narendra Modi, Leingakki Mayokta November, Kuntaruk the Leibak Thungna General Strike Laothokkhre. Central Trade Union amasung Independence Federation ki apunba mipam amangarang phamtuna Narendra Modi Leingakna Sinmi Singnaba Anuba Labor Law da natana Leibak Food Security de Chongna apan bathokan gadaba Anuba Pham Law ahum pass tawkhiba Janing da utuna lakliba November 7 kun gatarukta Leibak Sinba Thungna General Strike tongnaba warep nakre. Coordinating Body of Trade Union Manipur ki Chairman L. Sodin Kumar na Thadorakpa Cherol amana ahai Sahi lisang sitna Thengnabadagi wana panglakiba Sinmi singki mamal laitraba haksing matnaba Leibak asigi Prime Minister Narendra Modi amadi BJP ki naknaba masing jamlaba corporate mapusing yauna ahin pasendong kakta mihoba industrialist kutbu singki sengthok wangannaba Industrial Relation Code of Bill 2020 adu Parliament ki nongju mifamda pass tawkhibane Leibak ki senmelon sakot an badan natana malem ki oina sel ki kaithel ningkai rakpada jot ki jumbi oina Leibak ki senmelon phibam sokhandana thamkiba public sector under tracking sing privatization tongnaba honarakle kumja so ising ani tara mari dagi Central Trade Union Organization singa khusamna duna Sinmi singnaba Leibak ki Leingakki anoba thoksil kayagi Mayokta punna thengnamindaram khiba BMS na Central Trade Union singbo lana wannaba honarambadagi sok lising ani tara taruk taki naitom tahan grabane Maram masidagi Sinmi singi punci mahing ubak ngamdraba seljam konba sasenaba Sinmi organization asina sandok buwarol Sinmi singna thajabigano karamba Sinmi lupna Leibak asigi Sinmi singi damakta ninghannabat Leitana Thagadaba aibado masak thokna nainabiyo Central Trade Union Organization singi makada kauriba November kuntaruki Leibak sinba thungba general strike asi COVID-19 ki saphuna sokhalaba Leibak asigi sinmel lot wangkat hanabani aibasi Sinmi singna khangbiyu aina zerola sina makha tarakle baragasida India China ungkhanari manungda kilometer 4 rom sangna kap thabang amba India ki missile ama test Toukhre Hauzik lamkai ki matangda India amadi China ani ki marakta akan bamongda ungkhatnari kai jarakta India ki oina khwaidigi chawna mai pakpa ama oina kilometer 4 rom sangna kap thabang amba Surya missile ngasi Orissa ki samudra mapanda mai pakna test Toukhre agency ki pau amana hai anuba version ki missile asi mai pakna test tawkhiba kat loina na kilometer 4 rom sangna missile asina pokhai ka daba mapam adumbag chapchana yobang aman bagal loina na yamna line operate tawbang ngamba missile oire aire aroiba PS ki oina sangeng tawbada missile asi yangna chatpang ngamba amadi hanagi missile dagi saruk manga henna chatpang ngamba oire aire Missile asi mai pakhana bagi damakta Defense Research and Development Organization na kanna hotna bagal loina na India ki Prime Minister Narendra Modi ki Atmanirbhar Bharat ki sarukama oina defense sector da mapangal kalan naba phongdokhiba wafam ki manung channa thabak asi paikat kibani aire Hathras ki thogdo paumi sing changbada athingba leitre Uttar Pradesh ke Hathras da sahi 18 rom tangari Nupimacha ama leikidaba kamari leina na Hathras da Leiriba victim ki imung manung chi unabada athingba thamlakiba adu paumi sing khaktagi oina komthukle aina sadar sub divisional magistrate Prem Prakash na phongdokkhre agency ki pauna ahai thogduk asi kamari leina na Bulgati village ta chatharakpa SIT ki thibok humba ki thabak thoram sing loisin ki bagal loina na victim ki imung manung sing paumi sing ka unanaba ayaba pibani aina SDM Prem Prakash na phongdokhibani Magna phongdokhibada ayaba pirabazu section 144 CRPC ki makada paumi mangadi hena punba yaroi loinana media khak victim ki imung manung unaba yagani atopa singna unaba yaroi victim ki imung manung sigi phone government ge mari leinaba singna laukhot ki hariba paw atu aran ba yumpham yaukdabani phone laukhiba leite panbaja badi October 7 amadagi victim ki khul asida paumi yauna mapan gi mioi amata changhandabaga loinana police na akan bamong dangak senduna lakhibani Leibak kanbadagi hena maruk oiba leite Modi Leibak asida singnarik libasingdagi kannalabagi hena maruk oiba leite haina Leibak asida singnarik libasingdagi kanbadagi hena maruk oiba leite haina India ki Prime Minister Narendra Modi na phongdokhre wafam asing asi Himachal Pradesh ki Rohtang da atal tunnel sangapagi thoram amada phongdokhibane magna hai hojik center da leiriba lengak asina Leibak asibu kanbadagi hena maruk oiba leite adubo matam khara di Leibak sigi miyamna Leibak kanbada thawoina logdaba kangbusu thengnare Congress Party da na koina nganglatuna hai Leibak sibu ngak sen gadoriba army air force na sing busing dam yang changbo watlamme haujiti lengak asina lan mi singi khulai anuba leiba lan gi plane sing leibada ayen ba mi yang thamlaga thabak tawri aike magna makata na hai lengak asina Leibak sigi ngamkhai da leiriba lan mi sing chu sengkot chagat bagi thabak tawri
Himalayan region ki manung chanba Himachal Pradesh, Jammu and Kashmir, Ladakh, Uttarakhand, Sikkim amadi North East da su sakotharangi thabak kya paikhatle athubada saba lochinabasu honari aike. Sanabagi pausingda Neymar gi goal ani na PSG na anchor spot taruk amada Thoikhre. Brazil gi star Neymar na goal ani san bangam duna France ki makok thongba football league tournament Ligue 1 gi ngasi chana ki league match amada Paris Saint-Germain na anchor spot goal taruk amada maithiba pikhre. Match asi sanaba hek ahubadagi PSG ki sanaroi sina khudum chankhe. Sanabagi tare suba minute ta PSG ki sanaroi Alessandro Florentina match ki ahanba goal chantuna pangjil thakhe. Matam khara team ani ki maikei dagi ahenba goal option bangamna dana lakraba matung sanabagi kontraga taruk suba minute ta PSG ki sanaroi Brazil macha Neymar na teammate Kylian Mbappe ki matingna goal amaka chanduna ani soino da mangjil tharaga ahan bhar loisin khe. Ani suba hap sanarakba minute ani loisilakpada haujilakpada goal mangchin thaduna leiriba Paris German ki sanaroi Neymar na goal amaka chanchinduna ahum soino da mangjin tharakhe. Sanabagi yang kini tu coba minit ta visitor team oiba Angers ki sanaroi Ismail Taurena teammate Pierre Capelli ki mating na goal ama handok pa ngamkhe. Angers ki sanaroi sina goal handok na po hona ringa da sanabagi yang kini coba minit ta PSG ki sanaroi sina chathar ke attack amada Mitchell Baker na pirak pa pass amada teammate Julian Drankler na goal amaka hapchen duna mari amada hen ki badage match asi mai pak pagi lambi da changchil lakhe. Chanabagi humdramatoi chuba minute ta goal ahum mangjin thaduna leiriba PSG ki sanaroi sina chatharkiba attack amada Neymar na pirakpa pass amada teammate Adrisa Gana Guiena goal amaga chanchinduna manga amada mangjil thaduna lakhe. Sanabagi marfu mari chuba minute ta PSG ki sanaroi sina makhatana chatharkiba attack amada Pablo Sarabia na pirakpa pass amada teammate Kylian Mbappe na goal amaga hapchinduna match chachi makoina Angers po taruk amada Thoikhre. IPL ki pau amada Kohli ki mating na Bangalore na Rajasthan po wicket ni Panda Thoikhre. Indian Premier League ngasi sana ki batara mga suba match ta Royal Challengers Bangalore ki Captain Virat Kohli na phajaba batting ke performance utki badagi Rajasthan Royals po wicket ni Panda yamna line mai thiba pikhre. Abu Dhabi da leiba Sheikh Zayed Stadium da Royal Challengers Bangalore amasung Rajasthan Royals na sana ki batara mga suba match asigi toss Rajasthan Royals na ngamdula batting ana tawrakhe. Rajasthan hana batting torpada over kunda batsman taruk out oiraga run chama yang mari laukhe. Rajasthan ki opener amasung captain oirba Stephen Smith chopna gi run manga laurum laga out oikhe. Nauna sanglak kiba chamchan chu run mari laurum khe mari choba batsman oikiba uthapana run taraga taret aduga atopo opener Josh Butler na run kungani thoi laurum laga out oikhe. Rajasthan Royals ki batting da manga choba batsman oina sanglak kiba Lomro na ball kontraga mapanda 6 ahum amasung 4 ama yayaga ran nipuga taret lorumba asina khwaidigi phajaba oikhe. Tarit suba batsman Rahul Tewatia su ball taragani thoida 6 ahum yayaga out oidana aran kunmari lorumkhe. Bangalore ki bowling da sahal na Rajasthan ki batsman ahum out tahanduna khwaidigi phajaba oikhe. Udana su batsman ani out tahankhe ran chama yangai manga lobigi mathau takhiba adu Royal Challengers Bangalore na kunchuba over gi ahanba ball the batsman ani out oiraga lobangam tuna match asi wicket nipan thamai pakhe. Bangalore ki batting da home chuba batsman oina sanglekipa Virat Kohli na ball jangkai hum to mayokna bada 6 ani amasung 4 taret jairaga out oidana ran humdragan thut loromba asina team asi khwaidigi phajaba performance oikhe. Team asi ki opener Devadatta Padikalchu ball ni phumanga da 6 ama amasung 4 taruk jerga ran umphum doi lorongkhe. Team masigi atopo opener Aaron Finch sopna giran nipan khak lorom laga out oikhi barjuba batsman AB de Villiers so out oidana ran taragani thui lorongkhe. UPSC ki exam Thagadaba Maheiroi ama Ukhrul da tamthina Furakpadagi hospital da Leikannari. Hayang pangtoko doriba UPSC ki preliminary examination da saruk yagadaba Maheiroi ama Ukhrul dagi imphal da chatnaba pass longnaba hotnaba da ningai sangdang narakpadagi Ukhrul gi Layotokkhre village ke authority na tamthina Furakkhre. Ukhrul Times tagi phangba paugi matung inna choklaba Mioi adugi maming sosim kaising kawe mahak kamjong district ki Komran village tagi ne haujik na Ukhrul ki Layotokkhre village ta leibane haire. Choklaba Mioi asigi marang rupa na phangdorakpagi matung inna hayang pangtok doriba UPSC ki preliminary examination asi thaba chatnaba sosim ga loina na makoi ane village authority ki office da pass lobat chatke. Pass adu lobada lupa yang kai logani harakpadagi sel adu kari maramgi logadori bano aina sosimna hanglobadagi ningai changdana batholaki adubo ngai ungkat naram laba matung da sel adu piram laga pass lauruk laga imphal da chatnaba punaba imphal da chatpada punaba mapot masai loisinna ba rayo tang da leiba makhoi ge ka da halakibane.
Masigi manungda village authority masigi matungda village authority aduga secretary na phone tawraktuna sochimba makoi ki office lakna bakhangal lakpadagi amuk hanna chatlubada hiana ningai changdana ba thoraktuna mahakpo ka amada pusingraga tamthina puchaibagi thabak asi chathageibani loidana makoi nubit umni ki manungda raiho tang thadoktuna chatkina basu khangal lakhe mak haujik yamna thina soktuna Ukhrul district hospital da oxygen phawba thajinduna aruba phibamda laikannaduna leire haire atopa yamna nungaitaba pau amadana Bihar da Nupimacha ama gang rape Toubibadagi suicide Toukhre Uttar Pradesh da sahi kunsura bidalit Nupimacha ama gang rape Toukhiba amasung ot nairaga hatkibagi Leibak wathok oiringi marakta Gaya district da Mioi marina gang rape Toukhibadagi Toubikibagi matung orang irai numidda chahi nauri bidalit Nupimacha amasu masa matung da suicide Touduna sijakre aroibada content sek asigi baroiba pau khara asi pau tamjariba Manipur local news YouTube channel amade Facebook page asidagi yekbiriba punamak pathagatchari loinana channel asina tomta kanarabadi subscribe like and share tawba kaupi ganu punamakpu amuk hanna thakachari